ngasi wangli amati namli da kene be singa sa tharaki be attack atu da tangkul naha amaga wangli da dukan famduna leiba Meitei Nupi amaga Faraga Pukhre hairi makoi ani makna thurak tuna selakre hairi Imphal da leiba Chief Minister Banglo Governor ki Banglo amati Police Headquarters sing security na maron 9 ngak pasi border ngak pani haina lauduna leire leisio kai sing namli amati wangli da ngasi attack tarokli ba asing ngarang Assam rifle sing laktuna khul sing asida yang lamba matung da sa tharaki bani maram asina miyam na Assam rifle da thajate hiram asida lengak na seng dokfam thoki leisio kai sing Kuki militant attack torak Nupi ama Sokle yum kaya sumai thadok lamle mafam adu da Assam rifle sing sanction kre adu mafam tu da ngarang mak central force visit tawrame madaw garam na ngarang mak visit tawram mafam da ngasi attack torak libano central force ama thajate haina south tangkul student na phongdorakli mafam tu da Manipuri state force thambina pa appeal tawrakli wangli da Burmese Kuki refugee Meeoi sam hena tangkul gi kunda leiring asi kene bina tangkul Naga sing da attack tawrak padagi Burmese Kuki singi punsi yamna kudung tiningai hoire hairi tangkul Meeoi khara kene bina faki ba adu aswai angam yauduna thadok piro o aikoi bu tangkul singna sak pisa duna lei haina Burmese Kuki singna kene be sing da request tawrak hairi ngasi kamjong da tangkul amasung Kuki singi mifam pangthok kani tawram ba adu matam kaktana yaithok re hairi ngase angam be Indo Myanmar ngam khai dagi sangsila kiba Kuki National Army Burma gi lan misa marom na kamjong district ki tongan bangfam sing da kapsin duna landara kiba ga loina na saro namli amadi wangli market kudum sansin kiba ga loina na manak nak padalaiba khunsing yum kaya mai thakre kene bi ge militants sing na sathara kiba attack adu da Kuki community ki nupi ama YAONA Meeoi ani asoka pan nangkhre Khunsing aduda lairamba khunja kaya ama mayum thadok umangi saruk sing da sangjafam lauduna lainari hairi pawasina makata na hai yum thangnari ba Myanmar da thokliba irang na maram oiraga kumcha ing 2023 gi November thadagi Myanmar dagi Kuki community gi illegal immigrant lising mangaga sanipan kamjong district ta lansing na sangjafam lauduna lairi district administration gi mai gai digi illegal immigrant sing masak khangdok na ba laukhalakhiba khongthang gi saruk amoina illegal immigrant lising mangaga chamaga humtraga humdoi biometric data lauba loire haina sahi adumakta lauthoki bani amaromda Kamjong district administration na kumja in 2024 gi memory tegi Myanmar dagi lanjener ki refugee lising ama samnga Kamjong district ki Saro Namli amadi wangli village ta sangjapampi duna thambaga loina na refugee sing adugi sana thakna ba sing amadi electricity power pi duna thamki bani hairi adubu ngasi kene bi lanmi sing na Kamjong district ta sangsilaktuna landarak paga loina na yum kaya mai thaki ba asi mafam aduda leiriba tangkhul Naga sing Tanthokraga Myanmar da ki sangsilakiba Kuki illegal immigrant sing mafam aduda khunda hannaba thaurang paikhat pa oigani haina thajanari sairaka sida tangkhul katam naungna media da thadura kiba serol amana hai ngasi ayuk pung mari rom tarak pa adwai da Myanmar da ki sangsilakiba kene bi gilanmi lising amarom na Kamjong district ki mafam sing da landarak tuna yum kai kaya mai thaki bagi thogdok adu ngarang central force sing khul aduda laklam kraba matung da foreign militants oireba kene bi gilanmi sing na ngasi ayuk tongan ba mafam singdagi attack sa tharakki bani central force sing na sa satkraba matung kene bina landaraki ba asimak yamna sauna singnaninga oi maram aduna khunja sing central force sing da thajaba leitre Manipuri lengaki maigai legi mafam adugi khunja sing gi punsi amadi lanthum ngak senaba Manipuri police ki commando oina athuba matamda thambiu aikoi khunja sing Manipuri state force sing da thajaba thamli harakli serol aduna makata na hai ngamkai gi sarukta central force sing ngak senduna leiringe krene bigi masing yamlaba lanmi sing matau karam na Myanmar dagi Manipur gi ngamkai da lansil lakkibano haibadu athuba matam gi manungda miyam da thangan gadabani amadi mari reinaba sing nasu investigation sathaduna ason badu puthuk kadabani hauzik umangi saruk sing da sangjafam lauduna leiba khunja sing relief amadi security athuba da pigadabani harakli kene bi na ngasi ayuk attack satharakiba Kamjong district ki Namli amadi wangli gi mafam sing de state amadi security force sing gi kangbu sing sangsin bangam ki bagal loina na mafam adugi mai sakraba yum sing gi pibam sing yengsin ki bagal loina na koi mafam sing da thi buhum bagi thabuk sathaba amadi umangi saruk sing da sangjapam lorom ba khunja sing kan bagi thabuk lokhat pa haukre hairi security force ki kangbu adu ngasi ayuk pung taraga mathoirom tarak pa matamda Saro village ta hana yausan ki mafam adu da village chief ki yum ensen ayam ki kem yauna yum tara rom mai tharam ki Soro village ki pastor gi quarter gi yum mai tharam ki de adubu imung da thamba sel sana lupa de atai pochai sing di kene bi gi lanmi sing na lut tawram kre hairi kun adu ki pastor na mic season aduna lanjena kraba kunja sing mayum da hanjilak na ba kau gi thabuk chathaki hairi ba thawong adumak Namli amadi wangli
Village tasu security kangbuna sathaki hairi pawasina makata na hai Myanmar dagi lakiba KNB gi lanmi sing atuna han bada NSN IM gi kemda drone season aduna bom thatharaga attack satharaki mafam du khardasu drone bom thatharaki bagi khudam uba phangki hairi US Iran war Donald Trump na magi warep mikuk khudingi hongduna leire Haukiba Meitei Nupi Strait of Hormuz tapan duna leiriba malemgi tongan balaibak singi commercial ship sing US na security ki thodang lauduna Strait of Hormuz fauduna chathangani haina US ki President Donald Trump na phongdokraba matung amukhana ngasi magi waref adu matam khara chanadana leigani haina phongdokre US ki President Donald Trump na haukiba Meitei Nupi ta lauki waref adu gi matung ina numit adudagi hauduna US military na Strait of Hormuz ta tongan balaibak singi commercial ship sing fauduna chanaba mathau taba security planning fawba taruraba matung ngasi khanghaudana Donald Trump na Strait of Hormuz ta security ki thodang lauduna commercial ship sing chalhangani haiba waref adu matam kharagi oina lepkhigani haina Donald Trump na phongdokre Strait of Hormuz ki lakliba anawba development asigi matangda US ki President Donald Trump na hai US amadi Iran ki marakta tholiba conflict asibu wari sanaduna loisinaba honabada achoba thodang lauriba Pakistan ki maikai degi mahangna hokiba Meitei Nupi ta laukiba waref adu handokpinaba haijorakpadagi mahaki waref adu matam khara chonadana thamnaba mari leinaba authorities singda khangankhre mahaki waref aduna US amadi Iran ki marakta hanadagi thoktuna lakliba conflict asi hena paukthok chawthorpa yai haina maikai kayadagi haijorakpadagi mahaki waref asi chodadanaba khangankibani haina mahangna makha tarakli Chaliba chai asigi haukiba February ki aroi bachai oldagi hauduna US amadi Iran ki marakta ngasi fawba thokliba conflict asida President Donald Trump na ngaihak leitena tongan ba warol sing phongdok paleptri Magna phongdokki bo afam adubu kaktatuna madugi ona tainabada tongan ba khenaba statement kayasu ngasi fawba miyam da piduna lakli asida natana crude oil puthok pusen tawbada malimgi oina khwaidagi maru oibe ising lambi ama oiriba Strait of Hormuz kyarak hanna US na laksin thamgani haina Donald Trump na phongdoktuna lakrabasu ngasi fawba thabakta onthokpa ngamdana lakli amaramda US ki defense chief na Strait of Hormuz ta US na security ki thodang lawragani haina waref laukiba du malemda leiriba tongan balaibak singi mafamda Strait of Hormuz hanadagi matawgum mathau pangthokhanba ngammi haina unnabagi laukiba waref amani malemgi oina petroleum production puthok pusin tawbada maroiba lambi ama oiriba Strait of Hormuz ta malemgi laibak singa magi commercial ship sing sathok sasin yahanaba tongan balaibak sing amato oina thengnamina duna honaminasi haina so appeal tawrakiba laikre adubu Europe ta leiriba tongan balaibak singna US amadi Iran gi marakta thokliba conflict asida saruk yaba pamdabadagi tongan balaibak singna US ki appeal adu reject tawrakiba su laikre Meeoi tara Pakistan police na hatkre haukiba numinini asida Pakistan ki Punjab police na Meeoi tara encounter tawduna hatkre haina crime control development CCD na phongdoragli haukiba chai khara asida Pakistan security na chawrang na mi lisingamago cham hena hatkiba adu bulaiba sigi tongan ba human rights group amadi hanagi Prime Minister Imran Khan na luchingba political party ki maikai digi Pakistan security force ki mathakta achobo wahang hanglakpa hokre strike control Department na thadorakpa statement amagi matung ina haukiba numit nini da Pakistan police ki khutta laikhidraba Meeoi tara adu murder, robbery, extortion na chingba tongan ba casing da chenaba Meeoi singni haidi most hangna ba China na takselakre Strait of Hormuz atuba matamda hangdoktuna hanagi matawgum mathau pangthokpa yahanna ba China na Iran da takselakre China gi foreign minister amadi Iran gi foreign minister Abbas Araghchi ga unaduna wari sanabada Strait of Hormuz hangdokna ba China na takselakibani hari Amaramda laiba anigi foreign minister gi marakta wari sanaba duda Iran gi maikai degi nuclear weapon develop tawroi haina Iran na laukiba waref adubusu China na Iran bu thagatpa phongdorakre haikre Tamil Nadu Congress na TBK Sogatkre Bijoy Chandrasekhar na nawalengak semnaba state claim tawkre Tamil Nadu ge assembly mikhalda Tamilaga battery Kazagam TBK na chauna mai pakraba matung party sigi chief Bijoy Chandrasekhar na state asigi nawalengak semnaba state claim tawkre Tamil Nadu ki governor unaduna anawalengak semnaba state claim tawkibasi Congress na DMK saugatpa toktuna TBK da saugale haina lauthokraba matungdani matam sangna mapang oina chaminarakiba DMK bu thadoklamlaga Congress na TBK da saugatkibasina Tamil Nadu da politics ki achowa ahongba malakre Bijoy Chandrasekhar na governor Rajendra Biswanath unaduna lengak semnaba formal oina aiba cherol pisinuna state claim tawkibani tha asigi marida mikhal gi result lauthokpada nauriba party ama oiriba Bijoy Chandrasekhar gi TBK seat Chaniga Kuntraga Mari Labor Assembly asida seat chamaga nipan mai pak pangamkibani majority mark oiriba seat chamaga taraga nipan yobangam khidrabasu Congress na saugalakibasina TBK gi mapangal hengal hallagani adubu Tamil Nadu da Congress ki mire manga khak mai pakibana maram oiraga majority yoroidawri majority mark yauna bhona bada waliba
Seat manga asi TVK na CPIM, CPI amasung BCK da wari saduna puna lengak seminanaba hodnari haidi. Chirak sida Nehru Indoor Stadium da Tamil Nadu gi anawala lengak wasaklawnaba sem saba hokre. Governor Rajendra Biswana na TVK gi Meitei degi majority oiba ngamde haiba wafam fogdorok pangaiduna lairi haina agency gi pauna fogdoragli. DMK gi Chief Stalin YAONA luchingba kayana Congress na TVK sawgatkhibase akanba mawongda yaningdaba fogdoknaraki. AIADMKC TVK gi lengakta sawgalakpa yai haina Meitei kayadagi fogdoknaraki adubu party asigi senior leadership nadi hojik fawbi oinadi TVK da sawganaba warif lawba leite haina fogdoraki. Italy gi PM Meeoi gi sasinaba natai chadaba photo chaithurakre. Italy gi Prime Minister Giorgia Meeoi gi sasinaba natai chadaba photo kaya social media da chaithurakhibana chawna charangnaba amasung chamamnaba thowankhibada natana PM Meeoi masamangna akanba mawongda yaningdaba fogdorakre. Haukiba numinini humni sida PM Meeoi na apaba fijol setpagi photo kaya social media da chaithurakpada AI na semba photo ni khangdaba Meeoi singna leba amagi PM na siguma fijol setuna social media da photo thagatpa haibase ikai ningai ni haina mahakpu yaningdaba fogdoknarakhi. Oirekliba fibam asigi paukhum piraduna PM Meeoi na social media da chaithurakiba photo sing adu AI na semba sasinaba photo ni hojiki matamda AI na semba photo amasung video singa sengbaga khenaba leiraktabasi nungnang ningai ni thodosegi khudongchaba lawduna aibu nungsidaba Meeoi singna aranba pau sandoknabasu honari atubu aikhoina mieng changadabasi technology chawkhalakpagi matung ina Meeoi amana hektamak AI bu aranba mawongda sijinnaba ngamlakpasini miyamnasu social media da thagalakpa photo video amasung posting verify tawduna thajabagi hainabi asi thadokpiu ngasi aingonda thoklibasi hayeng kanagumba amada hekta thokpa yai haiki ningsingba yabadi PM Meeoi gi natai chadaba photo video kaya chaithurakibasi handakna hanba nate kumja 2024 da PM Meeoi gi sasinaba natai chadaba video pornographic website da yauramba laikhrabani.